Police8sokle channel na source kaya dagi lokot charakpa aujupawagi maru oiba khwaitagi nova update sing mayamda pawdam jare political solution purakriba pawba buffer zone sing ikai kumnagadabani haina CM Kemsanda khangankre haina Kuki job council na phangdorakle Kuki kangbu na makhoigi oiba demand amasung political solution ama phangriba pawba maitain semba government ka unaba yaroi haina haikrabaso KZC na CM ga Guwahati da unakibage Kuki mayam saunare maram sigi damakta irang thokre Kuki job council ki chairman Helian Thangle ki yum masing yamlaba security na ngak sendona laikre Manipur lengaka ngarang Guwahati da wari sanakiba adubu yaningdaba naha kaya phongna thoraktuna irang haurakre Assamda militants singi attack da police personnel nipan asok apan nangkre drug cartel sing phanaba IDPsing khundahllu hanaba Amit Sahana chief minister da khangalakre wari sanasi yaramdaba Kuki job council ahan boina hojikti wari sanare yanabadi leitre karigumba ani suba round gi wari sanarabadi imphalda oihanaba hek ngamba makai honagani haina CM Kemsana phongdokre atopa update amadana amo asumna thamlakle madudi Sahi ahum farak tawre amukta unasi yadabado handak unasi yabase santi ki oiba asoba kongthang amani haina CM Kemsana phongdokre atopa update amadana amuk asumna thamlakle madudi Kuki job council ga CM Kemsan ga pung amaga minute nifu manga gi wari sanakibada yanaba amata yaudana loisinkrei Kuki job council gi maike dagi tangkhul ga Kuki ga irang asinem thanaba hotnanaba amasung victim singi justice panghalu haina hairakre aduga maite amasung Kuki gi marakta buffer zone maintain tawraga thamba aduga sugi wari sanariba ase kumang sausinaba hairakre April amadagi hogadaba census ki process asigi mayokta JFD na ngasidagi poster campaign hodokre lengakna nampuda census ki thabak paikhat laklabadi sapsana thinagani haina lautokre Thobal police station konba Thobal thong makhongda leiba social welfare organization amadi soibam variety gi mamang oirapna sakhangdaba singna hand grenade ama thamjalamle hand grenade adu ngase ayuk pung 12 rom tarakpa adwaida asat awok singna thengnarakpani hairi Thobal police ki OC as ibom sana lusingba police team district mobile forensic unit Thobal na yengsilaba matung bomb squad na pung 2 minute kunda tekta kaidana laukhatkre Strait of Hormuz hangdoknaba Donald Trump na Iran da pung 7 gi matam thakre BJP gi maikaidagi Suresh Kumar ga BJP ga mari amata leinade haina cherol thadorokraba matungda Suresh Kumar so mahaki oiba mot phongdorakre madudi Manipur thugai gi lauriba yeknabagi MLA dudi khurumaga thamo huiroisa aidi kuire yaudaba noigi makhada di thabak toroi haina haibana singbasini atopa update amada susumna thamlakle madudi laiba ki khanduna Manipur kannaba hotnakiba CM amada thina ngangkiba matamdadi kaida leiruge nasagi leader da onsilaga chaikiba phampuba singduda kaidaukrage haina Suresh Kumar na hanglakpage update amasu thamlakle Manipur da BJP gi lengak leiriba makai state asida santi hanjalakani haibagi thajaba leitre haina CLP gi lusingba K Megasandra na phongdokre